Manipur da CRPF ne Henna Achouba Thoudang Louragani, Home Secretary Ajay Kumar Bhalla. Pawasi ngasi nungthil phongkiba pandam pawsiedagi laukhatjabani. Manipur gi law and order ngakpa amadi mahausagi punsida hanjilakna bohonavada. Central Reserve Police Force CRPF ne Henna Achouba Thoudang Louragani haina Home Secretary Ajay Kumar Bhalla na phongdokhrei. Ngarang pangthokiba CRPF ki marfuga taruk suba Rising Day thoramda saruk yaraduna. Mathaki wapamasi Union Home Secretary Ajay Kumar Bhalla na laukthokibanai. Manipur da mamang sahigi me ahumdagi thorogliba chahi helaba Kanglup ki irang asi loisina bohonavada. CRPF na lauriba Thoudang amadi irang asi na maram oiduna lanjena duna. Relief camp sing da sangjafam lauduna laidiba inmate singidamak. CRPF ki personnel sing na laukhiba Thoudang bo Home Secretary na apian basu phongdokhe. Manipur da sahi helaba Kanglup ki irang asi laksina bohonavada CRPF na lauriba Thoudang amadi irang asina mayum makai leitraba miyoi lising kaya mafam sabada lahena bohonavada CRPF ki personnel sing na laukhiba Thoudang Union Home Secretary Ajay Kumar Bhalla na thagaladuna Manipur gi law and order ngakpa amadi mahausagi punsida hanjilakna bohonavada CRPF na hena pakthok saukthokna Thoudang Louragani haina laukthokibanai mamang sahigi me ahumdagi mitai amasung kuki jo furup anigi marakta thoglakhiba hingsagi thokdoksingda miyoi chaniga kunmathoi gi mathakta sikhibaga loinana Miyoi lising hompugi mathakta mayum makai leitana lanjena duna ngasi fawba tongan-tonganba relief camp sing da changjafam lauduna leiribanai Manipur da irang hek thoglakpadagi masibu laksinaba Center Government na Indian Army amasung Central Armed Police Force CRPF personnel lising kuntraga taruglom thajilakibanai Internal Security da singnaba kaya lakliba sigi matangda palladuna Union Home Secretary Ajay Kumar Bhalla na pumnamak sing mayoknaba ngamnaba Agnivir Thaurangi makada CRPF sing da recruit tawbada Agnivir gi chada tara reserve tawri haina su phongdokhe